ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯁꯤꯗ ꯎꯔꯤꯕ ꯄꯥꯝꯕꯤꯁꯦ ꯂꯤꯆꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ꯭ꯔꯤꯠ ꯚꯦꯔꯥꯏꯇꯤꯅꯤꯀꯣ ꯍꯧꯖꯤꯛ ꯂꯤꯆꯤꯗ ꯀꯩ ꯂꯩꯅꯥ ꯇꯥꯕꯒꯦ ꯍꯥꯏꯕꯗꯨꯅ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯗꯣꯏꯁꯦ ꯍꯧꯖꯤꯛ ꯀꯃꯟ ꯑꯣꯏꯅ ꯂꯤꯆꯤꯗ ꯂꯩꯅꯥꯗꯤ ꯌꯥꯝ ꯇꯥꯏꯀꯣ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯀꯃꯟ ꯑꯣꯏꯅ ꯇꯥꯕꯁꯦ ꯁ꯭ꯇꯦꯝ ꯕꯣꯔ ꯍꯥꯏꯕ ꯂꯩꯅꯥꯁꯦ ꯌꯥꯝ ꯇꯥꯏ ꯂꯤꯆꯤꯗ ꯍꯥꯏꯔꯤꯕ ꯂꯩꯅꯥꯁꯦ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯑꯆꯝꯕ ꯃꯑꯣꯡꯗ ꯍꯥꯏꯖꯔꯛꯀꯦ ꯁꯤꯗ ꯎꯔꯤꯕ ꯀꯩꯅꯣꯁꯦ ꯀꯤꯂꯔ 707 ꯍꯥꯏꯁꯦ ꯀꯥꯞꯄꯤꯒꯗꯕꯅꯤꯀꯣ ꯃꯥꯁꯦ ꯍꯥꯏ ꯁ꯭ꯇꯦꯝ ꯕꯣꯔ ꯍꯥꯏꯕ ꯂꯩꯅꯥꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯑꯗꯣ ꯃꯥꯁꯦ ꯀꯥꯞꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯔꯦꯁꯟꯁꯦ 15 to 20 days ꯒꯦꯞ ꯂꯩꯔꯒ 3 times ꯀꯨꯝꯕ ꯀꯥꯞꯄꯤꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯀꯤꯌꯣꯔ ꯇꯧꯕ ꯉꯝꯒꯅꯤꯕꯀꯣ ꯁꯤꯗ ꯑꯩ ꯂꯩꯅꯥ ꯑꯝꯇ ꯇꯥꯍꯟꯗꯕꯅꯦ ꯑꯩ ꯄꯥꯝꯕꯤꯁꯦ ꯂꯤꯆꯤꯁꯦ ꯑꯗꯨꯝ ꯑꯆꯧꯕ ꯎꯖꯥꯎ ꯑꯣꯏꯅ ꯇꯧꯕ ꯍꯩꯅꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯥꯝꯕꯤꯁꯦ ꯌꯥꯝ ꯀꯟꯅ ꯆꯥꯎꯍꯜꯂꯔꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯌꯥꯏꯑꯕꯀꯣ ꯑꯦꯅꯤ ꯄꯥꯝꯕꯤ ꯈꯨꯗꯤꯡꯃꯛ ꯁꯤꯅ ꯄ꯭ꯔꯨꯅꯤꯡ ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯃꯤꯅꯦꯕꯀꯣ ꯁꯤꯗ ꯍꯩ ꯐꯖꯅ ꯄꯥꯟꯈ꯭ꯔꯕ ꯄꯥꯝꯕꯤꯅꯤ ꯑꯗꯣ ꯂꯤꯆꯤ ꯃꯈꯥ ꯇꯥꯅ ꯃꯈꯥꯗ ꯀꯔꯤ ꯍꯥꯔ ꯅꯨꯡ ꯍꯥꯞꯀꯗꯒꯦ ꯂꯤꯆꯤ ꯐꯖꯅ ꯄꯥꯜꯍꯟꯅꯕ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯅ ꯍꯥꯞꯀꯗ꯭ꯔꯥ ꯀꯦꯃꯤꯀꯦꯜ ꯍꯥꯞꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯗ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯁꯤꯅ ꯂꯤꯆꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯆꯥꯎꯅ ꯌꯥꯎꯕ ꯂꯤꯆꯤ ꯚꯦꯔꯥꯏꯇꯤꯗꯨꯅꯤ ꯂꯤꯆꯤ ꯑꯗꯨꯝ ꯚꯦꯔꯥꯏꯇꯤ ꯑꯌꯥꯝꯕ ꯁꯨꯔꯦ ꯑꯩꯗ ꯊꯥꯏꯁꯤꯁꯨ ꯄꯥꯝꯕꯤꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯆꯥꯎꯗꯅ ꯑꯗꯨꯝ ꯊꯝꯕꯅꯦ ꯑꯗꯨꯝ ꯍꯩ ꯑꯗꯨꯝ ꯐꯖꯅ ꯄꯥꯜꯂꯦ ꯃꯃꯥꯡꯗꯁꯨ ꯍꯩ ꯐꯅꯌꯥꯝ ꯑꯣꯏꯈ꯭ꯔꯦ ꯄꯥꯝꯕꯤꯁꯦ ꯑꯗꯨꯝ ꯃꯥꯏ ꯗꯤꯁꯇꯦꯟꯁꯁꯦ ꯑꯗꯨꯝ ꯅꯛꯅ ꯄꯤ ꯑꯩꯅ ꯂꯤꯆꯤꯁꯦ ꯑꯗꯨꯝ ꯅꯦꯝꯅ ꯑꯗꯨꯝ ꯌꯥꯝ ꯆꯥꯎꯍꯟꯗꯕꯤꯗ ꯊꯝꯒꯦꯅ ꯄꯥꯝꯕꯤꯁꯦ ꯑꯗꯨꯝ ꯂꯤꯆꯤ ꯊꯥꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯝ ꯂꯤꯆꯤ ꯐꯖꯅ ꯄꯥꯟꯕ ꯉꯝꯃꯕꯅꯦ ꯊꯥꯕꯤꯕ ꯌꯥꯏ ꯑꯗꯨꯝ ꯑꯩꯒ ꯀꯩꯅꯣ ꯇꯥꯟꯅꯔꯁꯨ ꯌꯥꯏ ꯑꯗꯨꯝ ꯊꯥꯅꯤꯡꯕ ꯀꯥꯡꯕꯨ ꯂꯤꯆꯤ ꯑꯃꯨꯟꯕ ꯌꯥꯎꯔꯤꯕꯣ ꯂꯤꯆꯤ ꯑꯁꯤꯅ ꯑꯊꯦꯡꯕ ꯃꯔꯣꯟ ꯑꯣꯏꯗꯣꯏꯅꯦ ꯑꯇꯩꯗꯤ ꯂꯣꯏꯅꯈ꯭ꯔꯦ ꯆꯥꯕ ꯌꯦꯡꯉꯨ ꯄꯥꯝꯕꯤ ꯃꯆꯥꯁꯤꯗ ꯄꯥꯜꯂꯤ ꯂꯤꯆꯤ ꯃꯌꯥꯝꯁꯦ ꯂꯤꯆꯤꯁꯦ ꯑꯉꯥꯡꯅ ꯌꯥꯝ ꯄꯥꯝꯃꯦ ꯑꯉꯥꯡꯗ ꯅꯠꯇꯦ ꯑꯍꯟꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯄꯥꯝꯕꯤ ꯌꯦꯡꯉꯨ ꯃꯆꯥꯁꯤꯗ ꯄꯥꯜꯂꯤ ꯂꯤꯆꯤ ꯆꯥꯔ ꯍꯪꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯉꯣꯟꯗ ꯂꯤꯆꯤ ꯆꯥꯔ ꯂꯩꯇꯦ ꯑꯗꯣ ꯁꯨꯝ ꯃꯌꯥꯝꯅ ꯍꯪꯉꯛꯄꯗ ꯑꯩꯁꯦ ꯆꯥꯔ ꯑꯗꯨꯝ ꯊꯝꯃꯒꯦꯅ ꯈꯜꯂꯦ ꯍꯩ ꯈꯨꯗꯤꯡꯃꯛꯀꯤ ꯑꯗꯨꯅ ꯑꯊꯨꯕꯗ ꯑꯩ ꯒ꯭ꯔꯤꯟ ꯅꯦꯠ ꯑꯃ ꯁꯦꯝꯃꯅꯤ ꯒ꯭ꯔꯤꯟ ꯍꯥꯎꯁ ꯑꯃ